Ngasidagi HOUKHIBA BOSEM na LOUBA Class 10 gi exam da emi card phangdabana maram oiraga SHARUK YABA PHANGKHIDRABA P Namjoklung High School gi Maheiroi Shing exam Thahannaba Thourang Toubiyu HAINA Maheiroi Shing gi parents singna appeal TOURAKLI wafam ase ngasi Imphal West District ki manung channa sombungda leiba P Namjoklung High School gi metric exam thaba phanghodraba Maheiroi kuntra mathoi amadi makoi gi parents sing yaungna punkiba amada phongdorakhibani Maheiroi amadi makoigi parents sing ngasi ayuktagi school asida laknaduna punba hokhi maduda Maheiroi amagi parents na phongdorakpada school authority na Maheiroi singi punsi mangba yaba mawongda thabak toramba haibasi yamna laibak thibani school asigi mathakta mari leinaba singna matik chaba thabak lokhatuna thingzinfam thoki chahi asida BOSEM na LOUBA class 10 gi exam thagadaba Maheiroi sing asi makoina class 8 tamlingai matamdagi registration tawraga lakadaba adusu tawbiramdre School asida mahitam liba Maheiroi Singgi punsi mangba yabagi fibam amada leirei maram aduna BOSEM na school asigi metric exam thagadaba Maheiroi kuntrama thoi asigi yengbiraga exam asi thaba yanaba thourang ama paikhatpiu Maheiroi Sing asigi fibam mama mapa oiba singna yengba ngamdre angang sing asina kari khongthang lorakadagi haibagi kupsen senabada awaba amasu oire haina mahakna ningamdana phongdorokhi Gaise ngasi thagado paikhaje ngarang imika laktabagi thopa irangni sigi thoiba irang ase kana thon banu haba matamda school gi founder lairibe school gi authority na thon bani si mamangda class 8 9 dagi hana register tawgadaba potubo amatta tawramdaba dagi counselor na board dagi BOSEM dagi lakpachi kano wahai gi matungina hujuji angangje imika pirak tre pekha thaba yadra hadana ngarang diga horok irangni adubu aikoi gi parents in this side, take it is a guy say, Simangan in days, a Himangan in day, Aduna, Yarigay, was same this side, take you or a su, the counselor gets side, take you or a gasu, Angang gets a Himang the Vida, Zuji exams, Nasi, they give you the Hogre, Nasi, or Nagadi Yara, Adubu, Makata and Tarakado exams in Zigi, Yana Bagitamata, Pagisaraki, Magada Gisu, BOSEM gear, they give counselor, give Magada Gisu, what Magada Gisu, parents Amoina, I Zagai, Lady Basata 31, Unamagase, Amata. Sahimang the Vida exam Thanabagi, Ayabache, Sarkaki Magedagi Shu, my Changhan Biu, Adagi Skungi, authority, Magagi, or Nadia Weapons and Indrek, you know the man, Mabokagi Shwaraga Abanina, Sahi Matung Tunkaya, Ujuji Tamibasata, Chingapeka, Habaya, and Habagi, Tazaba Sulati. Amaromda ngasidagi HOUKHIBA class 10 gi exam asida emi card phangdabana maram oiraga exam thaba phangkhidraba school asigi Maheiroi mana phongdorakpada Maheiroi sengi oinadi school asida register amadi form fill up tongnabagi mathau taba pumnamak school gi authority da matam chana pisenkhe masiga iroina na ngasidagi horiba exam asigi damak ningthina lairik laisu paduna mapung phana sem saraga lerakhi adubu aroiba mikupta exam thabagi khudong chadaba phangkhidaba asi aduki matek nungaitaba fawi Matang asida haizaning badi ekoigi punsi manghan biganu BOSEM nasu ekoigi tungi yengbiraga exam asida SHARUK yanabagi thourang ama sinbiu haina Maheiroi eduna ningamdaba amaga loinana makha tarakhi akhoi exam thaba emi card phangnabje akhoi emi card phangage exam than biu akhoi chahi ju manghan biganu habadi chahi mangba ide akhoi gi yam wai aduduna akhoi exam thaba phangan biu akhoi gi school akhoi gi side gi registration tawbagi paisa form fill up tawai paisa loi mak pigrabani aduna akhoi gi exam than biu exam chahi mangbu su pamde aduna exam than biu akhoi gi chahi mangbu pamdabani na exam than biu aduga BOSEM gi side gi ju khana biraga akhoi bu chahi mangdana ba exam than biu khana biu akhoi sigi school sidagi di thaba pamdre aduna atop school dagi tawraga exam thanaba tawbiu Panbaya badi sombungda leiba P Namjoklung High School gi metric exam thagadaba Maheiroi nupi 13 amasung nupa Maheiroi 15 punna Maheiroi kuntramathoi gi form fill up school authority na toramdaba maramna makoi gi admit card sing adu phangkhidabani Maheiroi sing na pisalakhiba form fill up ki senfam yauna mari leinaba document sing adu BOSEM da matam chana pihogdaba maramna exam thaba yarore haiba wafam school gi authority na phongdorokpa laikhrabani